the Dongos, Heeyaileima Tongbrana Punam Putaram, Chobagalina Cognona Kurumjari. Ngasi Infal the Fongba, Tongan Pau chasing the Fongliba, Maruiba, headline sing, Miam Damutang, some Labna Patok Cherake, Patok Chadringa Mamang Dangasi news analysis Hasibu, Saruya, we never get a Makta, Equigi, studio the Lengshin Bidra Lady Equigoja, Bhubol, General Secretary, all Manipur Columnist Union, Oja Bhubol Butaram Cheri. Tagat Kui Makata Tazaboina, Tongan ba, Aqui Pau chasing the Maru in a Pongliba, quick headline sing, Miam Dang Patok Chabagi, Kudong Java to Lojo Goina, and Dang Patok Cherke. Sanalai Pakta, Pahalgam, victim sing Yachumba Wayel, Fanghalu Haina, Congress na Irang Haurakre, Youth Congress, Kashmir Terror Attack, BJP, Lengagna sponsor Taubani. Chajin Bising the CC Leaf Numit. Chatret ka kuntra piragani Ashok Kumar SM Leaf na numit humfuni pinaba approve tawkre Huyelan Pauda MP BUBHOL na Wetlands Conservation and Management Rule 2017 lisinganiga taraga teret ki makhada Manipur gi Loktak Pat yauna water body amata yauramdre Fungdorak kibagi Kongol lirure chahi Kuntraga Mangagi Mamangda Ramsar site Oikraba Loktak Pat Pauba Wetland ni Haiduna notified Tauramdre. Ministry na Hairak Padagi Manipur BJP Lengagna January Kuntraga Matoi Lishing Aniga Taraga Nipanda Manipur State Wetlands Authority Same Krabasu Hauzik Paubada Wetland ni Haiduna Mafam Amata notified Tauba Ngamlamdre. Manipur gi wetland chamaga yankaiga manga leirambadagi haujik kunga humdoi khakta ngaire masigi manungda mangsil laklaba wetland mari hingat nanaba honari director T Brajakumar Pokna famda Pahalgam terrorist attack government ki firepta party khuding makna sawat kadauri Tampaki yalhaumi sing khulai matik chana paiba singna Koishil laga leiri haina UN gi mifamda fongdokre. Naharol gi thaudangda Malem sidagi terrorist sing maru phangna muthatkani Modi. Lengak na chatharakpa action khudingmak shawgatpa haina all political party gi mifamna yanakre. Manipur da terrorist sing gi mathakta airstrike chathaduna mangjongna na action lokhat lamlabadi terrorist singna Pahalgam gi attack asi chathabagi mang fauba manglamloi. Ichel Express ta Governor and Council gi mifam nalenga ki employees sing da child care leave numit chatret ka kuntra special maternity leave numit humfu piba yakre. Manipur Youth Congress na protest rally chatnana ba hotnabada police na thingkre. PM Union Home Minister na Jammu and Kashmir gi mihat ki tekchak pugadabani Sarifa Rahman Sangai Express ta lanmei chakpa umang kokpa matam chana khanglani Chahida lanmei chakpa gi thaudok punna lesing taret ka chatret ka taramari thoki Irang matungdagi drug lalon bagi thabak Mizoram da hongkre Asumna Kwigi Impal the Pongba, Tongan ba Pauchi Singda Maroiba headline singni Masi Makacha Tazaboina I Ojabubol the Laxage Ojabubol Kwigi Haukiba Kwigi Nahan Tang Kungani Toisida Kashmir ge Pahalgam da terrorist attack the Miyoi Kunga Taruk Laikidre Masida Kwigi Tongan by Kwigi political party sing nasu Masi terrorist si Maru Pukna Muthat Kadavani Haidana Chapa stay Namabudi Lauri Masigi Matang the Kwigi Haziksudum si Kwigi Naharoli Tongdang da Paliba Kwigi Manipur the terrorist singi matak the airstrike Jathaduna Mangjong na action local labadi terrorist sing na Pahalgam gi attack asi Jathabagi Mang Power Manglam Loy have say Dugi Matakta mu high riba Pahalgam gi attack asi BJP lengang na sponsor tawne hai warolam su yauri sig matang da oja bubol gi mot kari thambini oja tong yamna kanuni ko gi Heeyaileima
नुवाइतब थोतो है बता रहे माने जा अदुगा भाई हारम का कोई नोटिस विंडो की व्यूअर सिंह कोई खुरुमजरी तसेंगना याम मरुइबा वार नुवाइतब पावर का कोई खनदब यादब पोसक अमनी मरमदि टेररिज्म हाइबसे मियोइबना हेक हौरकपदगी थेंगनदुना कोई लाब हाइब तारे को अदुना मियोगी सिविलाइजेशन लाक मतमदा मसिगी काउंटर तौबा मसिगी थुगाइबा डिक्टेटर ऑटोक्रेसी अनार्किज्म लाइक इवन फ्यूडलिज्म हारिबा मयाम सिंग से डेमोक्रेसी की मैप तलाइबा अदुगा मसिना अया मतमदा कोई कनो स्टेट टेररिज्म चथदना लाको and terrorism I say already defined tawbud magi khara complex leragasu amyubi hak khongaw na ko United Nations ki human rights ki charter mayam pi khongaw na ko magi civil and political rights women's rights rights mayam like hari define tawba human rights mayam se akoi khongaw na ki thabak sibuni ko terrorism hai se hari terrorism se hoi kanoni north is koi gi kanon da su hek kano thokpagi thokdo like me thiragi akoi kuki kano chanjali Siju terrorism की मखन नहीं को हम जब हाली बखोली बात की then Kashmir is madam thokna lere maram di since the merger of Kashmir to India ko 90 magi tuan ba kanoli jaba article 370 na protect to lakpa article 370 lok thorak ba ko adugi thugai rakpa mayam dugi sentiment ka ge accumulation adum thola bani then sigum terrorism se adaki pahalgam gi su yam noite mapangi tourist ko tourist kano mayam si masi hapa ko pa to se sigi adum akarian manabra so sathi ba case se khoi gi kano pulwana Puloma case 2019 to talk ni ko adu CRPF ko ye central force ni fu khudak ta har pa leidna sigumba se koina yari makai thingba ba se chakot pa jaga attentive oi ba government namagi kanoni asumi mayam na blame tori ba sai gi kano se terrorism ki thabak se koina thingo gudong ni have all the time it should be attentive so citizens ko citizen oi bagi matak ta governance se yam chone attentive oi ga da ni sigum ri thok leire khole ha ba kono se adum lairabani jadi monitor tawba yam section ba yam high alert oiba adum hanadi thok leira jaga ni na ko koina madu ngak thu hoba yabi tanja su leiram dabadi oiramoi sini na aduna khara neglect kuma tawgibra marak thana oza khigi tongan ba khoi social media da ujabasu haiba attack asi muslim na hindu gi mathakta chathaba dugumba attack ni habasu akhoi duma uzai masida kari haini religion gi oiba pot amakak su lakpa oza sigi matang na su iswai da adu maina chu yamna kan uning de maram di magi history of koi gi conflict situation se yam phajana establish tor la puni Jammu Kashmir ji ko cham na kano atopa state la bana thopo tho moi khali ko particularly Jammu Kashmir di magi article 370 na protect over the mamang da even United Nations na boda people ki mandate se koi gi kano koi plebiscite tor lep sa haluga and haiba in gi da ba in da leiba haujina Pakistan occupied territory then Indian occupied territory taroga magi yenthong na ba ki kano daga sum changchin ra ko munna badong la ko in the meantime kano ki Kashmir gi masagi kano che article 370 protector la ko du mamang kano da koina rilei ko min na lok thuki ba degi adugi thugai rak pa mayam challenges mayam tholok adugi kroni afaba wakalom da lagasu madugi negative impact dum laigani sang na ko ana sigum mayam sigi background ama laiba pot ni aduna koi gi Hindu natraga Muslim gi oiba kano du adum de kana imieng thambadi ai kano pande ko amaram di siri du da yamba kana tourism kano wa ta bari Hindu kano jaga kha yeng Hindu thira hatpagi kano dudi ai madu ude aduga terrorism dadi has no boundary has no humanity ko terrorism ab tam ji laksala agadi magi kano laitre mi ab laitre politicize to na kana roisini da adugo nuaitri badi aswai sida ko khoi he haihori base akhoi gi ji amna yengo mi sa kana kuntaro ko tani siri do mi cha khoi di sani ga ga henjalam ni ministry da gi ko sigi nuaita ma thodok mayam lai adagi mathad pamba angang mauna ha ani adi hanu bi masa ya jiri bam da ta udung pak ta hai la ga turi na thada bagi oiba akoi gi thamoi da rom lai hawru da posak sigumba matam daga honorable prime minister and misa kai ma hai gi da bado aduni da palawning di adu nuaite ngarang mak manipur wa ma ge akoi gi haziki pahalgam gi thogdok siam nuaite adu makpu pahalgam gi da di mana
tour ma sakadubudbu hala kanda alaga kan tauri ba manipur gi dadi ma kari hum ma da sum koi si khara mongolian oi ba saksu kan tok da ba sum adum da tauraga racial discrimination ga si among manjal la bani hai bani da aduna asini akoi matang ja putho auri ni akoi rai ni je akoi rai ni maram chai ani henjala ba akoi gi mi chari gi mathakta ani yankhai mi da sijala ba mayam ma dagi huji pau da chathok ga sin state gi leijari ba mafam jingja chathok sin yahan ji ba ko adagi sai gi aspa thamjali ba kotel ba hon yengura ga di ngarang nan pul wagi kanu se pahalgam gi se sigumba kanu se akoi dadi akoi ne hera gravity lummi sin Indian negligence ko the government negligence upon this civilian populace of the northeast region particularly manipuri sing that yeng mieng do adu highlight ta hoge aduga sigumba se in any case makha ta la thuk to oisnu maram di terrorism hai base karoni aduga state sponsored terrorism terrorism jam defined ta bodo ni ko kamayo terrorism tholo ino like dictator gi sakana Saddam Hussein gi Iraq option gi Kuwait na thok na bagi like re again NLM ko 19 kanu gi 60s matamda kasai mayama kanu gi national liberation movement gi thoki ba wari legre ko ara siguma mayam laksalak pasida ka gi kanu September 11 gi kanu gi World Trade Center gi issue lak ba gi terrorism gi definition gi hongak pa then leidana sai gi Christian and Muslim gi kanu laksalak pasigi dimension mayam ja ko yenga dum satli haibani sidai da terrorism haiba asi koina kadai da pang da gi kadai da palui da gi state terrorism habse karino kaina sigumba mayam se should be well aware kone yenga da bani mam di history leiba adagi magi kanu leijaba the movement leijaba adagi magi political leidana magi operation leiba adagi human rights operation adagi civilian population women child rights ki ngasai deprivation ga leiba mayam sing se masi yam ko yenga terrorism define kone tawda bani aduna masi akoni invite to tawda bani akoni tawtoro ko tabang na ko he invite to su yawi aduna manipur su hen hojik khojhaunar ban ha mayam ama hen hengkal ibi maram di koi issues sing lak matam time address taw da ko alagi na haron ji inkalak pagi magi employment gi kari gi sum dai like su gi ngasai gi magi per capita income gi kari mayam sing ase lei system governance asina care lo bi da gi but gi frustrated or mindset mayam da gi pham or kan da lak pa tong tong issues sing do madu ko ne terrorism duna sai gi koi governance ki mayam da gi le pa asi is the lak matam terrorism ni haibo haido da pan bi yaro hai bani da aduna sigumba mayam si yenga kanda koina terrorism state terrorism simbuna khangada bani but mi bigi wangla sathaba mi chi dagi leidana chen ku kijing na maji sathara iba sigumba mayam sing asi singba examples of terrorism ni anaka ana define to kana sigumba si time is check tawda bani thangwe ko helma thaga cheriuza makhacha thaja boina uza masida figi muk ai headline namatang nei nasi uza tampaki yalhomi sing khulai matik chana paiba singna koishillaga leire haina UN gi mi phamda phongdokreza khugi New York da leiba United Nation headquarter da thasigi kunga mathoidagi hauraga megi tang ani phauba pangthok kadawriba kunga mari suba United Nation Permanent Forum on Indigenous Issues haiba forum da state asidagi saruk yaraga kogi human right amasung environmental activist oriba kogi oja jod haikrusamna phongdoi masi matang dadi oja duma kulwam akogi pahalgam da thoi besmaine even akogi me chahi ni phajal ka doribani kogi kuki militant sing je koi amarom da makoina tawriba thawong sing je oja terrorist ni haibada haiman ba thokla roida ba dum bawa wafama makakni magna paliba sisu kogi tampaki yalhong mi sing khulai matik chana paiba sing na question duna koi amarom da oja koi huji kepta chathok chasin yadrabani koi Imphal Valley open jail haibaduni oja koi ne lairibse sigi matang da oja gi overall di kari kari thondok pining antang thamdi oja oi yarima kanoni hoi my report na thami jibudi chumi ko ayamba am kan militants ko adagi sidai da kulai pai bai sidai Indian army ju kaishu dum am station me am lai karam ba oidino ko kilami oidino ma kitang define to what li adu so mi beli sigi akoi bada kulai pai ba singna question le haba dum di adum chumme ko adu bu ta sengna size da ina thamningi se kanoni masi magi report ama thamakanda
ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏꯒꯤ indigenous ꯀꯩꯅꯣ population ꯀꯣ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯃꯁꯤ highlight ꯇꯧꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯃꯁꯤ ꯑꯗꯨꯝ ꯐꯩ ꯀꯣ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯠꯁꯨ ꯈꯪꯒꯗꯕꯅꯤ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯀꯣꯏꯁꯤꯜꯂꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯗꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯌꯥꯝꯁꯨ ꯁꯤ ꯈꯨꯟꯗꯥꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯐꯨꯔꯨꯞ 35 ꯄꯨꯟꯁꯤꯜꯂ ꯁꯦꯝꯕꯅꯤ ꯃꯁꯤ unbreakable ꯀꯣ ꯀꯥꯏꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ will sustain ever sustain ꯑꯗꯨꯝ ꯂꯩꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯣꯏꯁꯤꯜꯂꯤꯕꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯃꯁꯤ ꯀꯤꯗꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝꯅ ꯍꯥꯏꯔꯤꯀꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯒ ꯇꯧꯕꯁꯤ तसेंगना अखोई मसी ngamdabadi nate ko अखोइना चटपा खोप लेब गवर्नेंस की लेब गवर्नमेंट की मागी रूल नत्रगा मागी nga ibagi mawong niti nioma deployment of the armed personnel in the village and hill area mayam sigi oiba koina akhoi land of the laws ki yang kan ngakning bagi tawai wani tasengna ta kano thado oga ko akhoi thadok na rakanda yengnaro kanda akhoi angambada adum kano tawse angambaduna joy oibdo adu अखोई लौरगे गायना हाइब तंजासु अचुबी पीगिदब्रा सिनी जिक लैसे दि कुकी खुलाई पाइबा खरा तौरकांदा अदुगा भारत की फोर्सेस मयाम नमदु प्रोटेक्शन तौरकांदा साई हेक चंगंदबा लैदना अदुगा साई अखोई लैजबा लम मयाम सिंग अदुगी कनसे अखोई बफर जोन गसे न मयक सेंग खोना थमनबो खोना रक बाबा बजर युमफम मोरकांदा कन मणिपुर लै इश्यूज मयाम से मणिपुर से यामना पिक्चर बस पिंगना साई मंगा क्या कनबनी गाने खंजब अखोई मंगा कनबगी वानते मणिपुर से मणि सही लिसिंग मंगा परी मंगा ले इंडिया ngarang de 1949 करो द पोपनी 1950 de constitution लाइबनी अदुगा अखोई गी सही लिसिंग नि को हुंद्रा तु पान को लापगी कनो सिविलाइजेशन लाइजब खोचब मयाम दो अदु अखोई सस्टेन तौबी हाइबनी एनीवे इंडिया इज डोमिनेंट यूनियन साइगी वोइरे 1949 de अखोई मर्ज तोरे यारे अखोई ब्रिटिश मखा न लाइबा गी अवार मखा लाइबा को मतम मतम की फोर्सेस अंगम अंगम गी मखा द लाइना बसे म्यूजिक की सनबिनी को अनि नाथोना बो होरा बसिसु म्यूजिक की तो हुंथोप हंगनी को राइट टू सेल्फ डिटरमिनेशन का तानरिदना अदु स्वाइ तौदना इहो जंजन बखुसना मयाम मरकसिदा इंडिया दा so far merger or annexation contentiously taugi batu 1949 gi di yare phare akoi india mangdu laire but india mangdu laijaraga su akoi laijara pasai lising mayam gi akoi gi identity akoi gi kano do fruit singi akoi mating singumati makan mang so yaro culture yi oiba ko hem gudi sana ko na bada wero degi kano jagoi sei de wero sigum da lai mayam sing sidi mangan biari ma si mangan na bo ko na ba si manipur gi territory apul gi saktam se kair kan da masigum je mase tar kan ba manipur gi kano mayam se maram di akoi history da akoi culture da akoi economy da akoi senmit lon makan kaya sida akoi singtam gi senna ba yadra ba akoi gi mari je lai rabane ba akoi itihas ma iba matam da yauri terminology mafam lam magi topography mayam sing sida singtam gi apun basaktam se masi yaw khrabane masi thugai ba matam da ikoi gi oiba furup amagi oiba future sunai leite ba aduna masi thugai na ba lakna ba dum kaino amani na khalli ko aduna masi ngamoi ngamadi mamdi masi hek nongi matam da ikoi di masi hingmugi kanadra ba ko isai su mayam du le si hogodorimina amo yutunam chat le hodabani na akoi gi generation ni pai puna sai li sang sitna ikoi na kha akoi gi awa kya mayok na dana mating leina sai bama bok China yauna bok akoi yausandana akoi thamama manipur se masi hek akoi murki do leibani na akoi na su ipai pai kudung ilakanda asigum si yaroi aduna hojik loi koi selle haiba report to somi hojik phogi da to koi selle basi Indian army and the gizin pullaga koi selle bra na daga bhar agasin gupi gidan koi selle bra haiba na chingba well defined to boma sangi adubu after all akoi solution to ba yadana restrict to rakanda akoi hili da lairi haiba su sumi aduna report to kara more clarification more kanoma dum sangbra na yengi adubu we have still akoi kanoni akoi courage and the akoi kanu khongjom la kanu do akoi lan su akoi ngasi ngarang akoi observe to dana akoi na ipai pusing thona mayam do tasel laga su laiba matam ni se ko aduna akoi da adu leite yengna ro haraga di yengna hanbagi tanja su pigi dawni adubu kasengna soigiba lankiba moina yawraga di changjaba kasukai di akoi di changjalakpa mayam si akoi ngai ko aduna madu peaceful negotiation amadu la akanda manipur gi apun masaktam je kai handraga furuk khuding makse sang chat manana chakhat minabagi lambi amada koi changsin bagi lambi chakadawni haiba se thange ko yarma also yam maru pe khogi wetland
leiramdre habagi issue si matang da mo ja ai lapsige MP Bhumol na Wetlands Conservation and Management Rules lishing aniga chatret ki makhada Manipur gi Loktak Pat yauna water body amata yauramdre phongdorakibagi khongul lirure Ministry na hairak padagi Manipur BJP lengak na January 13 da January 13 lishing aniga taragani panda Manipur State Wetlands Authority sem krabasu haujik phawada wetland ni haiduna mafam amata notified toba ngamlamdre yamaru oiba amna mo akhigi director akhigi oja Brajakumar na phongdora pawaro lamana Manipur gi wetland si hana chamaga yankhaiga manga leirambadagi haujik kunga humdoi khakta ngai re haba wafam hamsu jamase de phongdoi masigi manungda mangsil lakliba wetland mari hingat ana bahonari haidana khoi oja Brajakumar na phongdoragli oja masigi matangda khoi wetland chamaga yankhai manga leirambadagi haujik kunga humdoi khakta ngai re haiba aduga masi mangi basi kamain tawdra mangi bano aduga mari masu hingat ana bahonari haba warol thamli oja masi Ozagi motamasi wetland si matau karamna chamaga yankhai manga leirambadagi kulga humdoi khakta ngai oja yam sathina mangi akoi chamagi mathaktani mangi oja ozagi warol kamain thambini oja sini hena maru we haiba tare ko environment si laitre ga de koi hingoi dini ko aduga biodiversity ga hariba ko asiguma mayam se koi yamna well aware we basangi and then wetlands ko asotpa bapamje masi ana amuka hena mari le kano ne amaru yo pot amani ko wetlands si Heeyaileima samu yankhai manga gi wa katanati Manipur gi history ma gi kano mayam si yengul kana samnga gi mathakta leirambagi koi lairi ni hojina maming ta ngare ana hari Kasampati saya gila di tanah. Anu nasi gumba mayam sih ada asing lipat weh mingat ni hari ni dah nasi gumba mayam ji yang akan dah nasi gi akun benda tengger aku matam dani sangai matam dah sam yang khidmat thoi yang khai manga identify dollar record lai ba dan adu matam dah hojik ti akun gum doi katang mungai chalak ba adu marak ta amuk sumari katang kan no gan no ponari ga hai basi marom da koi gi director si amna kan integrity lai ba ko yam na kan no ba poni koi gi ju lai ba poni ba director ba ko ko yam na wetlands da yam na then environment protection di yam na matik cha ba director mani log jage amakan na dum akona ba dum yore waiting ai dagi di mapan gi sigumba biodiversity gi gari gi kano koi bnet kan lai ko sigumba mayam se yaw dana ko tana aduma importer ko mini anyway ma as a director wina ma sound thabakti lowri but the committee of the ministry ko committee of the concerned authorities sangi ko director katana upalite magi mathakta lai ministry di mai mathakta lai tongan ba center gi oiba ministry gi 11 yaula hariba yam sing se koina thabak sangjamina ba sangi aduna I think director si madugi guts layan kali he should have the capacity to convince the higher authority ko to do what aduna America kan basi rijangale habani adu hena sauna kan bagi kan sangjale kani ko atasing na Ramsar convention 1971 da koi ki tawgre ko aduna Ramsar site adu lauthokre amore na article 3.1 da wasagi yauri ba convention specifies that koi ledra koi contracting parties shall formulate and implement their planning so as to promote the conservation of wetlands included in the list ana wasagi article 3.1 da mathami sida masana state ki kano semjara ka na magi wetlands kan gadawni adu makhada ni jita pangibdo the wetlands conservation and management rules da ga yirina act 2017 ga lai je ko aduna sigi makhada tasingna loktak katang gap lai irang lai ko pasida hatak ki na renew to ko pagi tasingna loktak adi already kana hana declare to grabani Ramsar side de ko mamang da to lai grabani india gi si yaw grabani aduna haujik si hariba pat mayam sing lairi si wel sing ja ko da matang mangsil lai bani loktak ki adagi phumlian gi lamjaw gi ko iko pat gi ban wai thau sai da lai ba mayam sing se ko na kan da ba ya da ba akoi gi posak am khak lak bani adu pipan phumdu da koi ewa amina ba sangi aduna sigi si akoi kan sing tang gi ba kan ko somari lai nei sing da sum maru ko to ga ising lak tra ga ko akoi si da su adum sagi
hari mafam sing asigi oiba wetland ge characteristics magi keno myam do kono maintain tawbidragadi akoi da masi sum kang mani henjal kadoi ni adi akang ba kono do leira kan dai ko hingba war kadori mani aduna ya maru oi riba potse ikhan khana da gi mayam mane asina masi akoi lungs ni akoi lungs si mi da masi na hingan ba samai oxygen pire samai na wetland si kono state si na leiba si lungs ni haibani da sina akoi yam si loina humidity mai climate ki kari mayam si loina mana samtho ko puthari bane ba masi khanga dawni haibani da aduna magi toxic oi pot mayam si akoi sangai leiri ko ama leiri kono blue kono di asigo mayam sing asi wetland di kang kan ma sakai bulam jaw floating national park lokta haido project lak pa dai hojik magi kono mayam to na extinct tor ka doi ni ja tawra abane ngasai di floating movement ga magi periodic ken no mayam lak jaram ba up and down tawjala kan magi nutrient mayam la mai di lobdu lo khondre si kangal he ji apa yaw na pagi sangai mayam puthaba ko tabi yaw pagi kono leiri ni ko singo mayam si kan da wetland kang chang mang kan hari pa kono si chumanga ka doi ni amai tawdana anyway hana ho ba kra leram mena pau phude ko sam nuai khabar na hai ko si di nuai masi de khoi wahi ta suruk chujin khana na taga magi data long da karma kari solution leira ka su matang ji khara di khana re hai basi khana ka dongni aduna khudak ka ta ho dongni wetland kan magi thabak se hena mangin tha ga dongni hai base department yauna hojiki sanction bu uire na khabar ko masi akoi punna sarup yamina si ko section bu dimuk tagi hai bo thamje wetland kanji thamge ko yam chumba wa phamni khoi ge oja bubon na thambiri basi koi mioi besi directly koi si environment da depend tor ga hingba ni koi yo jana wetland si akoi mioi ba gil akoi lungs ni hariba wai se haiman ba thokla roi da ba dum ba wa phama ma kang ni masima akoi gi headlines oina ga miam da aware oina ba gidam ta puthorek libasi da koi every individual khuding makna wetland kan bada akoi yam initiative logam thoi habasi maksu akoi khangbam thoi kaino haba matam da koi we directly depend on environment si koi nom gi koi yam sathi na mangjal abani masina soksal pa da za nakalom da maitai kuki si da gi hen a hen ba kaino ni la ka duisi oza si sima koi miam na aware oibam thoi ana ai isagi site te su endorse tau jani oza makha chatha jaboina masida khogi RSS ki national president sohangiri na thamak pawapam makha lairi masida kuki terrorist singi mathakta surgical strike chathagadabani haina khogi kuki terrorist singi thawongna kuki furuki miyoi singbu mingchat ki halle haidana haiba national president sohangiri na thamli masida kuki militant sing na tauriba mawong si koi terrorism gi thawong ni habasi oza khogi amayam na khangna dana lairabani adugi mathakta khogi union home minister Amit Shah na parliament da koi the article 355 internal disturbance aduga koi external aggressive laire haidana bo phungdokrabani oza si matang da RSS ki maikei dagi asigumba makhogi mathakta kuki singi mathakta circle strike chathagadabani ka haina thamak pase oza karamba makhogi karamba khongthang kari thambini oza yamna kanani asum wapam ni ko aduga yamna daita laiba haju ki wena ga jam pangan kan ba yamna decision making jo ba RSS kumbagi authority gi representative amana ga thing ba su thing na ga ngasai gi sin ku ki ba magi terrorism gi pot myam ji khang ko da gi moi da surgical strike chatha ga dawni ga hai ba se hoi thing ju thing na I welcome to wi ko ta sing na masi amna mathau ta pot amani waramdi whatever militants whatever terrorism whatever say unwanted kano tam sing ka ku ki ga dum koi pul ga seminary dana koi ye phata bagi kano ye kan di asi akoi ka ki wanate mapan gi kano sing sina bo masi amna kunna thijala kan da akoi hai even hanati am kan moi honara mani propaganda warfare se yamna kano ni hagi reality background yumpham moidana haijala kanda malengi pi kana myam che talok toraga yumjala kanda namgi kana khanba ko acho cho lebak myam Christian country myam aduda convey kana tor kanda moida pauji khangala kanda e yabra Christian chokpa yabra ga haira kanda ga ta git namgi kana khalam bagi kaino ni adu mai thirap gi wari ni so man joi goi ba ha halaman gi kana potu lakpani asigi matang si hauji su RSS ki port sina khangak pani id search kini sai am thok tare ha base ata singna history of cookies history of memory
memorandum nina khoi jo high 1960 gi right gi memorandum pp lakpadana memorandum na khoi ning tamal bak semjage accept kano state semjage haibadu adu gi kano ma magi historical background laitana lakpa adu gumbani ko aduna haiba mayam sing adu yeng kan da makoina nataba thodok usok mayam si amna adum chathadana lai haiba kano sima khoi senge adu gi matakta haiba si khoi gi even mol magat kano da khoi chip na bogdam among high rabani khoi gi kano se haiba kano ni moji mapangi aggression ni the external kano ni gai si dum masi tham rabani ko adegi even foreign affairs by the work and high rabani sima mayam si yeng kan da makoina sima military gi doctor thabak se acts of terrorism have state terrorism have like another Kashmir Toriba Sigi nature ni moida si lokthar ise no yam ji hauji khang e harses ka kana khang e habani aduna surgical strike ma thok tai habani ta sengna mogi lebenda akhoi ko ki si khang ma sangi 1917 gi anglo ko ki war ga na sum akhoi laiju lai ta ba ka thonjin gi ba pot mayam sing ase akhoi amna khang ga bani ta sengna matam du da akhoi ta sina kuli hai tari ko aduna tasing na siya ano ay te kanoni koki lariba koki sila ina apa na singkok siya ko masih 1951 yung mga dalak siya khungjai sininaw si jin koki indigenous people may am dito ko ako yung still indigenous na lawi ko mo di lamina ko ni we should exist together ko ako lamina ko ni ako amat ni habi sini ko ako khungjai ka na matam thola makolam basim may am siya adu 1951 yung matong nagalak ko si di swai sida ako 1917 gi history ga yung urakan nga sa igi kana lanpaw na ga France at habagi kana do ako state ko na tawa ni koki tawa ni te state ki wena ka ni jauda ngasai gi kana lami lesing ani tharau kholo ka likut to gi kana poto ni lai do aduna amadudi da koki ka tawro ha ni te mai ki usal ni matam da naga sal ni ma tawni me ama pui ni ko adida katang register gi kana wafam du ni adua state ki wena manung da thokpa kana ni na tin adu ta chin kuli wena puna ba kana pona ma ngasai gi kana da second world war da ngasai gi sinana bagi pot puna khona bagi ko adu gi wari ni aduna haujikti adu 51 gi mamang da laigi ba mayam tu indigenous lor kan 52 gi matung da lakpa sing di hari je englo hari ba wahai kana mayam tu ngasai gi koki gi war of independence da define tang lo khonda ko mo gi kokopte history mayam scholar ni haiba sing isan ba langna ba kana ga ko gi sagala ko pot amane ba ngasai gi hari mayam sing ase aduna hariba aduna 51 gi matung da lakpa sing di moise akoina indigenous nena logdre aduna mama leba koina kun ta da badong na lae aduna like koliu ina phana bo hona bagi mukna ba aduda ki matung da moise aide adum kanoni last hoi low sina corona gi kanoni koi adugi role am low bra koi covid ki mahik ki type ko aduni sandori se pass kanoni aide aduna koli covid kai na san thamning wa hai tare ngasai gi moina la iba pum yam je mam France 1917 da ngasai gi kana koli oina phana puna bu hona ba da se koina record to da khara resistance we adu singa kham ya kana sana jaw ba na koi mitim sana lit to bi ra to koi bi wari am dai ne ko asi batung da amuk si ti da koki gi kana na lak salak da mahik tong san do kan da pura ta mariam ji lo lagi na china dei covid lakhi ba da mai na koi da so ni koki ji ni thorok pagi nature se masi sum gi kan da masi phate si RSS na khang pagi surgical strike chathara kan da magi antibiotic hai tare ko magi kana je thau bagi tanja du matam oire na natraga di akoi se yam no phim si sum bani hoji so akoina geopolitics ta gra yim more india na magi china gi aggression na dai magi atopa leina bangladesh ka gi yim no ne mayam gi aggression karak tekal to lo hona ba na manipur sin ku gi khata tanga re mai mama na ba se sikam ka mama na bu wer kan da sa gi khara to ni ga hai yum bam do wer kan da manipur gum ka yum ba lejari ba kana indigenous group mayam se se kasana te se mucha gi janu ga na hai ba gi wakalong ga lap do yaroi oiroi ko aduna akoi singum se khangna khang pa gi RSS na hari ba sahi kana se asumani tangcha dil to se adu surgical strike haya na heta bathak ta na staffing to na mizoram to gi boki ba da mangi gi wana tan ta bi ko yam inside food ni am deeply to negotiation table na ma da pusal ha kana moi gi ba kana ja when future bo to samoyar moi di refugee immigration ya ka issue pass out na na moi me am si fa identify to na si to identify to khomjan to kana khum chana manipur go api state yam kuile anja di aso state pu thoki ba ko to ki bra to ga khunda an gi ba to ni manipur gi di lejari ba population ga size me am si ga sei li sang khya la ko ma to ne moi gi le kam dai ti si ma ko ana si ma am si ying jel ka na pu thon changi ha ba kana si thang ge ko na ara si hom ji chumi ana thank you very much Oja
Zadu ka yamaru iba makakapigi Governor and Council mifam dalenga ki employees sing the child care leave numit chatret ka kuntra special maternity leave numit humpu piba yakre hai dana kugi Governor and Council gi ani shuba mifam Raspavan da pangthoki bada masi khai pass tawkre oza yam masi makshu kari haini thabak tawbi nupi sing kugi working women sing dadi even kari haini population rate tasu oza masi dum base masi tasu yeng ba yae oza aidi suti lauba suti yam pi da bana maram oiraga aidi ngasai ang nupi mana angang pokadaba si ngasagi suti nuti sina tawdana masina bera oidana ba angang pokadaba oidaba mayam ami yauribani sigi matang sisu yam afaba kongthang amne di haining yoja sigi matang du ten tak na dum tham yoja hoi kana landmark journey ni hojik malem da ko malem sakal pugi history da kana what pi nei biriba ami masen da ko na pi ne kha thak han dong bugi wari lei ko manipur history da su adum masi loina jar aga so khoi gi di yam na pi sing na lur tanja da manipur kan bi wari adum lei di ko aduna malem gi context se yenga ga lawus na sumi malam di manipur da leiba ne pi katang kha kana tore har ga yaroi ko aduna masida women and child have see when United Nations ki ban Canada da tungan na makui protection in times of the conflict situation matang da sai gi langi mai sang marak ta angang amasung pi gi hakam nga ka dagi gai thamaga la thara ko posak amani ko and is the landmark ku judgment haini ko yan ma kan phajaba kan judgment ni ana thamge maram masi akoi hakni ga ne ta pambagi wala te singna pi na 730 days matau ta 60 days maternity special maternity low yari ga it's a biological demand ko the biological demand ni ta sengna ai pami kholi ga na hai bi na ti mi bi gi health and pm gi health ma gi oiba maternity gi part se yamna maru oiba then adagi mai biological census me ya kan thui ba mayam sing tu gi recovery gi kari gi period ko ade angang child care kari gi lagi mayam tu gi pi ngai dagi care lo gi do mayam ko sigma mayam gi demand yu kanda maleng gi na sandar ka posak amani logi dana masi I should say when say appreciate it ko like others ko aduna masi yan effective na sanaga da bani ko adu hena maru ori badi asuti du nati ko Heeyaileima suti manung da suti phangi bajing duna ta chena masa kia loba logda bra dagi magi suti du di pire special kia long no ba aduna hojik lai ba phibam sing ji da sai suti du phanga kan da masa masu gi kia do lorok ta gadi madu magi da natna khunai da soi ai ba posak amani ko angang ori ga da magi stage da ma bija udu nutrition and am do pi hok da ma tam da angang du heng khunai gi kano asset ama oi ba da athing lakani ha du ini suti du nati maru oi badi suti manung da lagu ta da seng child care gi kano du ni na thamge ko thank you very much oza du ka khogi khoi ngasi maksi khoi JC na kaukiba pung kun mari gi general strike haukre haidana khogi haukiba March ki tang kuntra ga mathoi da khogi Imphal West ta gi khoisnam sana jawbal jahi kun ga taret asi haukiba March tang kuntra mathoi da pha khare duga April gi tang taraga humdoi da judicial custody da mahak se laikitabagi mayok tani khogi hauri general strike se oza sigi matang da miyoi ama pharaga judicial custody da laitaba sigi matang da kahani ain gi miyeng da su za tongan ba leramgani adu ozagi warol da ozagi miyeng da oza masi kari hani yeng de custodian debt se ase elegant logi kano da yada bani thok pa ko ngasai gi matik cha da personal natraga ngasai gi magi level of ngasai gi interrogation the magi then the health of the kano sai gi arrestee ka sai gi victim ko mo gi pim ji yang kanda ngasai gi masi maka poli adu ta chengna kana custody da debt to se masi yada bani masi tongan ba masi ain nung ena khang expert mayam lady madui agano lady ko ta sengna masi am nuai te aduga aduna masi ban kauri ko
asiguma kano se akoi tholu da bani aduna custody amada ngasai lairiba information ta manasik tawriba mayam sing adu tawra thadri akoi gi torture tawduna khotana chathabagi kano mayama akoi kano thenagre ko mangi da chotoi case mayama akoi kano lairi ko asiguma ji kana masi akoi anobudi na ti adu masi kano ni khara pharu rabani adu jimu hanjalak gi pose masi oi noite maramuduna masai gi hariba misi ase masi damakta ikuna judicial inquiry yang phajana ga dithijana tawba ma changi aduga sigumagi thogdoksi akoi tholoi dobani aina sum thena jagi beda asena custodian death ta kariyumba general ni ba yon police officer na taga kana singa to bog the life imprisonment pi bagi ya bai kana bog da yaw gi ber khali ko sigum jam chikhinna ubada bani aduna ikoina ngami haibagi kano do da yade even tamagi judgment ama final laktri bani ne ko aduna sigum mayam si akoi nadiam thokre thokhi bugi mayak tani myam na hawre ngasi bawda changjal laiba akoi gi mayama jau laigre manba asphagi maru thokhi ba ko sigum mayam si gi mayak tani maira pai bi ga na tholaiba ka chagi 1983 da tholakri ba mayam je siphagi mi nei myam khang mo doi tholaki bani na sigum se hena myam na ihoma kano chaga padi am thura kali maram dima ko past experience ta laigra bani ko yi kano dam sai gi state forces na upi ne bi bagi kano mayama kano wathong mayama tho ya bse maram duna masi amna kano ni Indigenous na inquiry tawthaba judicial inquiry ma chathara kanda hariba magi asumara khangtok ka bani aduga mayam sing adu achumba mong da thu without delay ko justice delay justice denied na have aduna adugi kono da koi thengja loi da bani yaino aya ka Heeyaileima ko ismaina ai thongi ko okay za loishula pada masi environment gi matang ni habidi jahida lanmei chakpagi thaudok punna lishing taret ka chatret ka taramari thoki lanmei chakpa umang kokpa matam chana khanglani haina thamlagli oja sida khigi hariba khigi si khoi forest department na lanmei chak pasi karam mafam da lanmei chakadagi habisigi thidok pase haure haidana khigi department of forest ki maikai dagi initiative lawba haure hairi adumapu masida palibise manipur gi oina chatliba chahi lising aniga kunga manga asi khaktada lanmei chakpagi thaudok punna lising taret ka chatret ka taramari thokre chahi asi khaktada chauna lanmei chakpagi thaudok chatret ka yankhai ga mari thoktuna haukhiba chahi manga da lanmei pak chauna chakpagi thaudok masing khwaidagi yamna thokpa chahi oire haidana hairi oja lanmei chakpa sisu nakal amarom da masi ecological balance oja lanmei chakpa sina loi manga dori bani mafam aduda khigi tang duna leiramba khigi uchek oya mayam ama ko sumain tawdano ja ngasi khoi kwak khong basi ta salaktrabani sumaina akhigi lanmei chakpa sisu khoina irai laina lowba yade masi ju tongan ba country da lanmei chakpa chaw isu thoi bani ja ado masi khoi forest ki maikai dagi di initiative ama lawre di hairi oja masi gi matang da khoi lanmei chakpa si matam chana khoi kalhaudrabadi masi makna su khoi ecological balance da ki matik akaiba madi lakadoriba oja sigi matang da oja ten tak na thambiyo hoi kano lamai thaba welfare ko ko ya su kono Europe ki jaga sing am sathi na ko ki ki Mexico ki experience thengna re ko aduna masina asoba environment kono da asoba sai thinga piri bani ko environment pi ba have sida deforestation yaure ko and then biodiversity me am ko because jiba ki me am sida heart pi kono yaure ko the climate change and the life equality me am singa sai gi sida so kono mating ka wori bani hojik piri ba data leidna this deforestation gi wildfire gi cases ngasai gi 7,714 lakh ko sigma mayam singi record pi basi apai manipur chang am na helabani aduna kusti da even maitan putur pi chang da yeng ga su maitan gi kano charkon data ga na moi tunga na sigi specialized line am lady masi khang na ko after all ta koi na yengi badi ka deforestation
gi pot ama laiba lamai thaba haiba posak se amasi thingau ba yadabani adu masi thingna ba hona bagi aina hapa isidi ai thingna ba hona bagi dimande kana khangna ba khangma ngamani haiba mali kana hadi khadok ngamani haiba mani tasinga di ai na hana andak khara thingani habadi haide khadok ngamani ai thingna bagi lambi de budi ama sang iko ai aina masi gi thengda hu buduni de stage da lambi ai ko 90% forest area ni ga singi lamni ga hairaga sida le di deforestation se kana thopagi kana si la kana masi gi uiba magi equipment adi magi disaster gi kana posak mayam gi ngakthok ngaksingi togi local iba thodang singa se kitang ko gi niem bra sinida aina pamjabadi helicopter gumba isinga sairaga chaka muthapa yaba adu bagai ju adum lehening hai bani da tasina leiba ngambra ngamdabra khangde tasina sing yamna leiba forest yamna leiba jaga dadi hojiti lamai takwa gi muthatna baje upai so ai leite haiba only police ta case tawba aduga iban khungi mi nung ga sai sok to leiraga di hondong honjing kana tawba khara natna lamai tha lamai sae har kana police report to kana phyabi gi na madu sang na bagi lambi akoi songai leite habani da akoi aduna hojik se khangtok bogi chajun chabani saizina akoi da tui mati ai asa wonarabani akoi mayam je hojik kanoni kalen ni matam chadana tagi nongju nong sar loi ba yam sense tawsalabani ko aduna sigi kana marak sida aikoina hena pamado si yam phai ko masi adu masi lepo dongni hairamaga da tawsi nuai te ko aduna masi soidra masi kana balambi da lakani tawudri aina hena kana to honingi se yamno atopa chowa kana jaga jinda ko gi kana lamai chaka matam da mai kana gi process akuni equipment mayam singa se kana to honing bai wani da ko special ko masi gi brigade ka thamdana ko gi lamai single lamai chaka kana kamaina train person ga thamba then equipment da chai helicopter war sing chai ga jar ga muthar pi ga na tawri ba kholi ba mayam sing do akoi phana thamba kan da ngasai gi sigumba kan mayam se hoi ka kano control to gudong ni na lawi aduna tasengna after all matang sida ina pining message di lamai sak pa haiba sida yamna kano lairi ba singa sai mai chukot pam di changi dana aduna mai du karai di hore inu haiba dunu adu tasengna kano electric spark na kari gumba leidana taw the human behavior kasmata ba chu on tha agana ka ba ki maru ma chaplang ba da longdraga unam da gi da tawga chawba lamai sak ki thoki ba gi wari dum leidi dana ko si yang kana mi ba na thai ba singjan ba gi na lai talai gi thari ba singma mayam se yam identity phai to thokpa khangtokpa ko aduga yari makai masi minimize to hona ba koina haiba kano mayam singasina upang mayam singasina koida piri ba kano mayam kana ba mayam singko marama sing chawa tapadagi hauraka then magi climate change adagi magi kano mayam gi environment benefit mayam miyam koida piri mayam ko ai ngasage si yang kanda lamai thabagi kano se amasi yari makai increase dagum si koida lapna yengminari bataminari mayam singsina ko masi aina ai kita ga sudo benungai ba natraga ai kanam da tawrakanda koigi lamai chaki bagi thodok se khara dum thui maram duna ikoina singi mafam jinga chat bakop matam da yaring mai sina bagi kano hainabi aduda koi section basangi lamai thak bai thabagi kano se koi heloi da bani aduna kana gum khara sanga tan me su thaba gumba kari gumba he to ko sing janna ko na bagi su thaba gumba ko mayam se masi ko yam kupna wani puda kana se masi root causes of si wildfire se masi yam na kupna nei na kan intervention kari pi hobu yage sina livelihood o ne lai ri mi singa du kana no adu mai population kamai tawi then da koi kari intervention pi be yage ga se kari alternative pi be yai ko ni ka ha si ko ngasi live news di kana ni nungai be news ni ko masi the khangtokpa detection identify to ngam ni haise tawdadi hena adum chai ku jingi singom thok lerabani na koina kana tawningi well equipped with state of winning to sidil tawna samni ko okay thank you very much bacha yam nuai jai masigi tongan ba pegi pauchi singda phongba maroi ba pegi headline sing jaga apung phana koi analyze to biri du koi gi new tv gi maikai da gi su koi Kashmir gi Pahalgam da thoiba terror attack ta lagi da ba mioi kuntaruki amafam da koi as koi Manipur gi media house amagi maikai da gi su du mag on behalf of new tv ai hagna makoi gi mafam da like thawai sing gi mafam da koi makoi bu ingna chikna shor gi mafam da leiba oisanu aduga koi
미요이베기 미눔시마 newtv 마이케이데기수 아드막 아코이 sympathy empathy 아코이 우나드라가수 랍나 아드막 타모이다 짜우나 파우라가 마코이 아와바다 사룩 야리 하바 와팜시수 탐자리 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯕꯣꯕꯣꯟ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯣꯕꯣꯟꯅ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯈꯖꯤꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯦꯗꯂꯥꯏꯟꯁꯤꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜ ꯊꯝꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯍꯟꯅ ꯅ꯭ꯌꯨꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥ ꯕꯣꯕꯣꯜꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯍꯌꯦꯡꯒꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯅꯕꯗ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯔꯣꯜꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯊꯦꯡꯛ ꯌꯨ Welcome to Uttaranchal University, where dreams take flight and futures are shaped. Here, knowledge meets innovation and curiosity fuels discovery. Our commitment to excellence and cutting-edge research sets us apart, preparing our students to lead in a rapidly evolving world. But it's not just about academics. At Uttaranchal University, we believe in nurturing well-rounded individuals. Our supportive faculty and personalized mentorship ensure every student's success. Join us where opportunities abound and dreams become realities. Enroll now. Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days. The Happiness Program is a program for success, peace, and strength. If we attend to our breath, our whole system gets rejuvenated. Manipulating the breathing, you can change the emotions.